ꯄꯥꯎꯆꯦꯗꯤ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁ ꯃꯁꯤꯡ 13,985 ꯌꯧꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯥꯕ ꯑꯃꯁꯨꯡ ꯁꯤꯕꯒꯤ ꯆꯥꯡ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯇꯨꯅ ꯀꯟꯐꯥꯔꯝ ꯀꯦꯁ ꯃꯁꯤꯡ 13,985 ꯌꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯂꯩꯈꯤꯗꯕ ꯃꯁꯤꯡꯁꯨ 63 ꯁꯨꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯅ ꯃꯤꯑꯣꯏ 206 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯑꯄꯨꯟꯕ ꯃꯁꯤꯡ 13,985 ꯁꯨꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯣꯚꯤꯗ ꯀꯦꯁ ꯌꯨꯅꯤꯠꯁꯤꯡꯗꯒꯤ ꯃꯤꯑꯣꯏ 112ꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯇꯨꯅ ꯑꯄꯨꯟꯕ ꯃꯁꯤꯡ 9,905 ꯌꯧꯈ꯭ꯔꯦ꯫ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄꯒꯤ ꯆꯥꯡ ꯆꯥꯗ 68.63 ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡꯅ 2.583ꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 65,998 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯑꯄꯨꯟꯕ ꯃꯁꯤꯡ 1,63,1915 ꯌꯧꯈ꯭ꯔꯦ꯫ UPSCꯒꯤ ꯑꯁꯥ ꯂꯩꯖꯕ ꯅꯍꯥ ꯑꯃ ꯐꯨꯕꯗ ꯆꯦꯟꯅꯕ ꯃꯤ 3 ꯐꯥꯔꯦ꯫ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯗ ꯂꯩꯕ ꯔꯥꯌꯣꯇꯥꯡ ꯂꯣꯀꯦꯂꯤꯇꯤꯗꯒꯤ UPSCꯒꯤ ꯑꯁꯥ ꯇꯧꯖꯕ ꯁꯣꯁꯤꯝ ꯀꯩꯁꯤꯡ ꯀꯧꯕ ꯅꯍꯥ ꯑꯃ ꯊꯥ ꯑꯁꯤꯒꯤ 3ꯗ ꯇꯝꯊꯤꯅ ꯐꯨꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯔꯥꯌꯣꯇꯥꯡꯒꯤ ꯃꯤ 3 ꯎꯈ꯭ꯔꯨꯜ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯎꯈ꯭ꯔꯨꯜ ꯄꯨꯂꯤꯁꯅ ꯁꯨ ꯃꯣꯇꯣ FIR ꯑꯃ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯐꯥꯔꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯁꯣꯔꯩꯉꯝ RS ꯆꯍꯤ 22, ꯊꯣꯠꯁꯥꯡ ꯔꯥꯃꯨꯊꯥꯡ ꯆꯍꯤ 22, ꯂꯛꯀꯤ ꯖꯦꯃꯤꯛ ꯆꯍꯤ 22 ꯑꯃꯁꯨꯡ ꯊꯥꯡꯃꯥꯌꯣ ꯆꯍꯤ 22 ꯁꯨꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯤ꯫ ꯁꯧꯔꯩꯉꯝ ꯖꯨꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯔꯥꯌꯣꯇꯥꯡꯒꯤ ꯀꯟꯚꯦꯅꯔꯅꯤ ꯑꯗꯨꯒ ꯊꯣꯠꯁꯥꯡꯅ ꯀꯣ-ꯀꯟꯚꯦꯅꯔ ꯑꯣꯏꯕꯅꯤ ꯍꯥꯏꯔꯦ꯫ ꯁꯣꯔꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯏꯝꯐꯥꯜꯗ UPSC ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯅꯕꯒꯤꯗꯃꯛ ꯚꯤꯛꯇꯤꯝ ꯁꯣꯁꯤꯝ ꯀꯩꯁꯤꯡꯅ ꯏꯝꯐꯥꯜ ꯆꯠꯅꯕ ꯇ꯭ꯔꯥꯚꯦꯜ ꯄꯥꯔꯃꯤꯠꯀꯤꯗꯃꯛꯇ ꯔꯣꯏꯍꯥꯇꯨꯡ ꯂꯣꯀꯦꯂꯤꯇꯤ ꯑꯣꯊꯣꯔꯤꯇꯤꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯈꯤ꯫ ꯃꯗꯨꯗ ꯄꯥꯔꯃꯤꯠꯀꯤꯗꯃꯛꯇ ꯂꯨꯄꯥ 50 ꯄꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯁꯣꯁꯤꯝꯅ ꯃꯍꯥꯛꯇꯤ ꯃꯍꯩꯔꯣꯏ ꯑꯣꯏꯕꯅꯤꯅ ꯀꯣꯝꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯗꯗꯤ ꯄꯥꯔꯃꯤꯠꯀꯤ ꯄꯩꯁꯥ ꯂꯧꯕꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯈꯪꯍꯜꯂꯨꯕꯗ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯈꯤ꯫ ꯄꯥꯔꯃꯤꯠꯀꯤ ꯆꯥꯔꯖ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯃꯨꯛꯇꯨꯅ ꯂꯩꯕꯗꯒꯤ ꯁꯣꯁꯤꯝꯅ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯔꯝꯂꯒ ꯄꯥꯔꯃꯤꯠ ꯄꯥꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯦꯝꯕꯔ ꯑꯃ ꯂꯥꯛꯂꯒ ꯁꯣꯁꯤꯝꯕꯨ ꯂꯥꯛꯅꯕ ꯈꯪꯍꯜꯂꯛꯄꯗꯒꯤ ꯆꯠꯂꯨꯕꯗ ꯀꯥ ꯃꯅꯨꯡꯗ ꯃꯃꯤꯠ ꯄꯨꯜꯂꯒ ꯌꯥꯝꯅ ꯊꯤꯅ ꯄꯨ-ꯆꯩꯕ ꯇꯧꯔꯛꯄꯗ ꯇꯨꯡꯒꯤ ꯁꯔꯨꯛꯇ ꯑꯁꯣꯛ-ꯑꯄꯟ ꯅꯪꯕꯅꯤ ꯍꯥꯏꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯇꯨꯡꯗ ꯁꯣꯁꯤꯝ ꯈꯨꯗꯛꯇ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯈꯤ ꯍꯥꯏꯔꯦ꯫ ꯑꯃꯔꯣꯝꯗ DCFCꯅ ꯚꯤꯂꯦꯖ ꯑꯃꯗꯇ ꯃꯤꯌꯥꯝꯗ ꯄꯥꯔꯃꯤꯠ ꯏꯁꯨ ꯇꯧꯅꯕ ꯁꯦꯜ ꯂꯧꯅꯕ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯔꯥꯌꯣꯇꯥꯡ ꯑꯣꯊꯣꯔꯤꯇꯤꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯂꯨꯞ ꯀꯌꯥꯅꯁꯨ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯁꯣꯁꯤꯝꯕꯨ ꯐꯨꯕꯗ ꯆꯦꯟꯅꯕ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯅꯅꯕ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯗꯅ ꯅꯨꯃꯤꯠ 10 ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯇꯥꯅꯗꯕ ꯀꯌꯥ ꯂꯥꯛꯂꯦ꯫ ꯗꯤꯁꯆꯥꯔꯖ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯅ ꯑꯇꯣꯞꯄꯗ ꯁꯟꯗꯣꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯒꯥꯔꯦꯟꯇꯤ ꯄꯤꯔꯕ꯭ꯔꯥ? ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯅꯧꯅ ꯁꯦꯝꯈꯤꯕ SOPꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯑꯥꯏꯁꯣꯂꯦꯠ ꯇꯧꯗꯨꯅ ꯂꯩꯔꯛꯄ ꯅꯨꯃꯤꯠ 10 ꯁꯨꯔꯕꯗꯤ ꯇꯦꯁ ꯇꯧꯗ꯭ꯔꯕꯁꯨ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯋꯥꯈꯜ ꯇꯥꯅꯗꯕ ꯀꯌꯥ ꯂꯥꯛꯂꯦ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯁꯤꯡꯗꯒꯤ ꯇꯦꯁ ꯇꯧꯗꯅ ꯅꯨꯃꯤꯠ 10 ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯄꯦꯁꯦꯟꯠ ꯑꯗꯨ ꯀꯣꯚꯤꯗ-19ꯒꯤ ꯅꯦꯒꯦꯇꯤꯚ ꯔꯤꯖꯜꯠ ꯐꯪꯂꯦ ꯍꯥꯏꯅ ꯂꯧꯒꯗꯧꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯄꯦꯁꯦꯟꯠ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤꯗ ꯂꯥꯏꯆꯠ ꯁꯟꯗꯣꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯒꯥꯔꯦꯟꯇꯤ ꯄꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯪꯅꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯅꯧꯕ SOP ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯄꯔꯦꯇꯤꯡ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯅ ꯀꯅꯥꯒꯨꯝꯕ ꯄꯦꯁꯦꯟꯠ ꯑꯃ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯌꯥꯕ ꯄꯤ꯫ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯅ ꯑꯃꯁꯨꯡ ꯄꯦꯁꯦꯟꯠ ꯑꯗꯨꯒꯤ ꯏꯃꯨꯡꯅ ꯌꯥꯔꯕꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯌꯥꯗꯕꯗꯒꯤ ꯋꯥꯈꯜ ꯇꯥꯅꯗꯕ ꯀꯌꯥ ꯊꯣꯛꯂꯛꯄ ꯑꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯩꯔꯛ ꯑꯁꯤꯗ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗꯒꯤ ꯇꯦꯁ ꯇꯧꯗꯅ ꯅꯨꯃꯤꯠ 10 ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯅꯕ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯄꯗ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯆꯥꯎꯕ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯊꯣꯔꯛꯂꯤꯕ ꯑꯅꯧꯕ SOP ꯑꯁꯤꯒꯤ ꯇꯥꯌꯣꯟꯅꯕ ꯃꯇꯧꯅꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯗꯒꯤ ꯃꯐꯝ ꯑꯃ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯂꯥꯎꯊꯣꯛꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯕꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯇꯉꯥꯏꯐꯗꯅ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ, ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯄꯦꯁꯦꯟꯠ ꯑꯗꯨꯒꯤ ꯏꯃꯨꯡꯅ ꯐꯅ ꯌꯥꯝꯅ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯖꯒꯦ ꯍꯥꯏꯔꯕꯁꯨ ꯂꯩꯀꯥꯏꯅ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯕ ꯑꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯊꯣꯛꯂꯤ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯖꯒꯦ ꯍꯥꯏꯕ ꯐꯥꯎꯕꯗ ꯂꯩꯀꯥꯏꯅ ꯌꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯝꯅ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯇꯦꯁ ꯇꯧꯗꯅ ꯅꯨꯃꯤꯠ 10 ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯄꯗ ꯂꯩꯀꯥꯏꯅ ꯀꯔꯝꯅ ꯆꯪꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯂꯩꯀꯥꯏ ꯑꯃꯒꯤ ꯊꯧ ꯄꯨꯕ ꯅꯨꯄꯥ ꯑꯃꯅ ꯄꯣꯛꯅꯐꯝꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯀ꯭ꯂꯕ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯅ ꯑꯅꯧꯕ SOP ꯁꯦꯝꯂꯤꯕꯅꯤ ꯍꯥꯏꯔꯒ ꯇꯧꯅꯤꯡꯕꯗ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯑꯁꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯅꯨꯡ ꯇꯥꯗꯕ ꯃꯑꯣꯡ ꯇꯥꯗꯕ ꯊꯧꯑꯣꯡꯁꯤꯡꯅ ꯂꯥꯏꯆꯠ ꯑꯁꯤ ꯍꯦꯟꯅ ꯁꯟꯗꯣꯛꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯔꯦ꯫
Magna makatana hai government na semlib anoba SOP sing asigi matangda khwaidigi maru oibadi miyamda mamutana khanganba awareness piba asine government na semlib SOP asigi matangda miyamda sengdoknaba sandokna khangandrabadi ngahek leitana wakal tanadaba thokane. Government ki anoba SOP ki matung ina COVID care center da leiba patient ama numit tarani surabadi mahag test tokdrabasu disaster tawragani airiba asigi chapjaba wahan thok adu miyamda khanganba leirabra patient ama numit tarani center da leirabadi mahag test tokdrabasu soidana negative oiragani haina lawgadoribra amadi patient aduna disaster tawrabani aiduna home isolation tawbagi mahutta koichat chalaklabadi mahagna atopasingda laichat asi sandokloi haibagi guarantee state health department na piba leirabra haina su atopanupa amana su phongdorakle punama asigi matang state health department amang jongna namyam da awareness piduna wakal tahanba mathok tahi sumna gi numit koding ki thaduk leba covid report da disaster to bagi masing yang khatna thong chatharabadi state asida laichat asi asumna hena phibam social laknaba machak am oigani maramaduna covid care center sing da leiripa mipung kudimak test tawduna negative report phanglaba matung da disaster tawbun hena baram chagani hainasu masak maming di takthuk ningdaba mahakna makatana phongdorakle UK ki university da mahiroi chatret khumthra covid 19 positive oire United Kingdom की Northumbria University da mahiroi yamdrabada chatter umra COVID-19 ki test tawbada positive oire masina maram oiduna atopa mahiroi cha kaya masamatom da quarantine tahun kre aire University ki spokesman na thadoki ba overall amada COVID-19 positive oiraba mahiroi chatter umra adugi manungda umra gani pandi layung uba phangle amasong makhoi amadi makhoi ga naksinnaruba punamak sarkar gi guideline makhada numit taraga marini to khaina lehelle aire India da minute mari kuding nupi amamam breast cancer na nai ngarlingai da layeng horabadi mamal jamla ba punchi kan bangam gani Dr. Ajit Lukram layeng balu ba kiningai or ba cancer laina gi marakta breast cancer asi auji ki matam da nupi singda yamna toin da nagan balaina ama oirakle masing alingai da screening amasung diagnosis togduna thangdok hobana laina asi gi mamal jamla ba punchi bu kan bangam gani aina breast amasung thyroid specialist Dr. Ajit Lukram na pungna phangda phongdorakle Maling biyo na October tabum ama asiba breast cancer awareness month haina India jongna tongan balebakta campaign pangthok nare cancer makal singki manung da breast cancer asi nupising da maru oina nagan balaina ama oire IARC International Agency for Research on Cancer Globe na ingsok lisik ani sukna ni panda maling biyo na sahi kudinge mi million 1.38 asi breast cancer na nahali aduga mi lak mari lising jangkai gani panda laina asina maram oiraga share le ana report piki basu leire India ki oina so minute mari khudigi nupi amamam breast cancer nai aire nakalamromda assembly constituency ahum da maraki mikal pangthok kadore lilong amadi wangjing tentha da maraki mikal pangthok na ba notice thokraba matong ngasi election commission of India ECI na Manipur 22 wangkoi 52 saitu ST amasong 60 senghat ST maraki mikal pangthok na ba notice thokre ECI na thorpot notification ki matuk ina tha asigi tang tara ko humde da mikal ki gazette notification thoklaga tang kunda nomination tawbagi aroiba numit oigani tha asigi tang kun mathoi amati kulhumdoi da mathang sitna scrutiny amasong candidate singna withdrawal tawna ba matam pire aduga maraki mikal na mathang thagi tang taret ta pangthoklagani aroiba da content sing asigi baroiba pau khara asibu pau damjari pa Manipur local news YouTube channel amadi Facebook page asidagi yengbiri bu punam bu thaga chari loinana channel asina dom da kanara badi subscribe like and share to ba kawi ga punam bu amuk hanna thaga chari